खरुमजरे ISTV पाउमियंग ताबिरबा सिंगबु तराम नोकचरे हौजिमरोइबा पाउ मणिपुर सरकारना सिंधुना जाति की थाकता लू नानबगे थौरम पांगथोखरे बोम पोखाई हंदुना मिसी मिना थोकलिबा से ख्वाइदगी पांगदबा अमदी टेररिज्म की थवोंगे हाइना डेप्यूटी सीएम ना फोंदोखरे अमदी चिंग अमदी तमदा बोम मथंग पोखाइदुना मिसी मिना थोकलिबा थवोंग असी लॉ एंड ऑर्डर की फिवम फगतपगी खुदम नत्ते हाइना बीजेपी की प्रेसिडेंट चावबना फोंदोखरे हौजिमा पुंगिबा पाउ अहिंसा की मतेंगना ब्रिटिश की मखुत्तगी निंगतंबा पुरखिबा महात्मा गांधी की चामा 95 सुबा मपो कुमोनबु निंगसिंगदुना ngasi भारत सिनबा थुंगना नेशनल क्लीनलीनेस डे की थौरम पांगथोकपगुम मणिपुर सरकारना सिंधुना राज्य की थाकता ngasi जेम हॉल दा थौरम सि पांगथोखरे थौरम अदुदा वांगांगलदुना डिप्यूटी सीएम गायखंगमना ngarang numidang bazar manungda bom pokhaibada misi mina nangankiba thaudok adu yamna laibak thibani sarkarna kanna kandem tawe Jenaba Musing Quaidagi Pangdaba Amadi, Tawongsi, terrorist na, Taugadabani Haike. Jem Holder Leba Matma Gandhi Murti, that Chief Minister O Ibobi Yauna, Council of Minister, MLA Singh, Civil Amadi Police Kimio Singh Yauna, Lay Sukat K. Jem Holder Pangtok Pataramadu, that Chief Minister O Ibobina, Bharat Ki, Mapa Hairaga Kangnaba, Matma Gandhi Si, Ahing Sabu Tazaba, Misakni Haike. मानव समाज में पुरकनब होनबदा पुंसी लोंखे कांखोंग चाइरबा मतम सिदा माकी नुसिनबा अमदे पुकनिंग फाथबगी वाखलोल से यामना मथौ ताई लुनानबा अमदे पुकनिंग सेंगना लैबा मियोइसिंगना तौथोरकपा थबकसिंग समाज की अफबा ओइगनि हाइखे महात्मा मालेमगी मफम पुनमकी अमदे जनरेशन खुरिगी लुसिंगमनी महात्मा गांधी ने फाइलगा कोइबा स्पिरिचुअल फोर्स सिंगी मरका अमा ओइना मतम पुमदा निंसिंदुना लेहौरगनी हाइबिसि मिकुम प्रिमकना यानरबा वफमनि लुहेनबा हाइबिसि महात्मा गांधीना पांगथोकपा स्पिरिचुअल एक्सरसाइज सिंगी मरकता अमनि हक्चांग फना लेनबगिदमा एकोइना तरुबा एनवायरनमेंट अमा तंगाई फदे Deputy Chief Minister Gaikangam na makhatana phongdokibada Gandhiji na chahi chamagi mamangda khalamba wakhalol adu ngasidi nongmagi magun hengalakle mahaki supreme sacrifice amadi kanaraba wakhalol adubu United Nations ki General Assembly na ningsingduna ngasi ase International Day of Non-Violence haiduna malem sinthungna pangthokle jatigi mapa oibatana tana malem gi father of the humanity haina su singthake mahaki wakhalol da yumpham oiraga punna afaba samasama oiraknaba wasak Lominarasi Haike. Nasigi Nimisiga, Narang Bom Pokai Kibagadi, Yamna Tayona Bamani, Misi Mina Tokan Bana, Karisukana Purakloi. Bom Pokai Halibasingi, Munga, Dasasi, Nangam Labadi, Kari Tokani Hibasi, Kantabamatam Oide Haike. Philosophy Litaba Tonchiliba Movement Masi ideology out of eco terrorism. Lihat itunda nuhai sama, mikap era kontar masalah kan, nuhai sama, pen sama, aduh mah, bom tu pokai yang kita ingkam pada asok apa mengenai, malu macam apa, hawai dia, laut na, mengenai, lagi kami ada, madu, aiki imung tak bisa ina, imah ibadah, isi isenda. Pedari, kayu ini, makai sumini, makai sumini, minum tadina. MP Sisina Susinduna BT Rota Laiba Congress Bavanda Tharomasi Pangtoke, Tharomaduda CMO Ibobi, MPCC ki President Gaikangam, Council of Minister, MLA Amade Party ki Karmi Kayana Sarugyake. Miyamna Mahatma Gandhi ki Murti da Lai Sukat Pagaloinena Apaba Wakalol Chenanaba Punna Wasakloke. Tharamasi Imphal Municipal Council na susinduna Imphal gi MJ Avenue da laiba Mahatma Gandhi gi saktamda Chief Secretary PC Lamkungana luchingduna laisu katuna pangthoke Tharamaduda IMC gi Chairperson A Nimai Councillor amadi official kayana sarugya ke Chief Secretary PC Lamkungana Bharat ki Prime Minister Narendra Modi gi lamjing makhada paikalagliba Swas Bharat Abhiyan ki pandamasi mai pakhan bada tongan ba department amadi council singna mapung phana sarugya ba darkar oi hauji fawada changsiliba se yamna aphaba amasung kanaba mawongda changsile loinana ing solution ani taramapal fawada saukhat pa lunan ba bharat ama oihanna ba changsiliba pandamasi mai pakhan bada miyamna mapung phana sarugya bi haike. Government of India has announced Swachh Bharat Abhiyan. This means a national campaign for cleanliness.
Now we have created awareness among our people through our department like Mahood, IMC, PHCD, and many other organizations like police and civil secretariat people, NGOs, and the district level DCs, and district councils, and all other stakeholders. So I find that our program this year is quite successful, and awareness also have been created among all the people, and these good works will continue for many years to come. Manipur gi Singhi district yauna Imphal Mayol maktada bom leptana pokhai ba madi ambush tawduna misi mina thokaliba thong asi law and order gi phibam phagatpagi phibam natte haina BJP Manipur Pradesh ki president chawbuna phongdokre bazar manungda bom kaya pokhai handuna mamangda micham praja singbu khudong thibanangkre Manipur sarkar na nan Manipuri sing yauna bazar manungda lairiba micham sing ngak senba ngamdrabadi Bharat ki atai state sing amadi central government ta pau piragani haina Hindu samaj ki Ramji Sahanina ISTV News the Fongdukre Hiram Sita reporter ma प्रजा की सेफ्टी की सरकार की दायित्व नहीं अदु सरकार न सिकी मतंग करी खल्ले शिशु मैम दा गवर्नमेंट दा कोई ना हाइबम थोए तोई द बथबक तो वसिबु हन्न कोई ना कंडेम तोरी मसी मतुंग द मुक थोन बिदनबा ngarang thangal bazar gi MG Binu Mea da Hindu lining chatpasana dugar bazar gi iratoni thoram pangthok lingai jaga da bom pokhai handuna misimina nangan kiba thong adubu yaning da phongdokna mafam adu da pangthokpa wakat mifam ga mari lenana saruk yabada wafam sing asi makoina phongdokibani wakat mifam adu da bazar manung da lairiba nan Manipuri singna namna saruk ya ki lenana BJP Manipur Pradesh ki president TH Chawba amadi secretary Asni Kumar na luchingba team amasu yauki wakat mifam adu da shanti pami we want justice haiba warul sing placard sing da iki BJP Manipur Pradesh ki President TH Chawbuna Misham Tinba Durga Puja Pangthokpamda bom pokai handuna misimina thonba si condemn tawi haiki kanana karigi damak bom pokai hanbano haibadu athuba matamda sengdokpiu matungda amugana asiguma thong asi chatabiganu hairaduna laikhidaba amadi asokapan nanglaba singi awabada saruk yari सरकार ना मणिपुर द लॉ एंड ऑर्डर ngakpa ngamdre haibu waphamsu magna phongdoki सरकार म लेरबदी प्रजा के अवाना से थोन दनब होनबा लाइफ इन प्रॉपर्टी ngakpa मिगी मियोइबगी पंची मियोइबे लनथुंग ngakबु ngambadुबु अफब सरकार कौबनी मणिपुर दी अपोजिशन तो कौबनी न को मखोय nga हो दबे या दे मता गो मत nga मसु ओरमनी दा अदुबदी को अदो ग्राफ तो येंग ला खंगनी खरा वांगांग मकंदा खरा स्टडी तो nganbadi phari praja singda misleading or message pidana mase in the last 2 years hata tare manusda comparatively ko akoi gi law and order se improvement le re se ai nang haijab nate manipur sarkar da haib nate I think masi record na sakhin haijari Durga Puja Organizing Committee ki Secretary Oibidanatna Hindu Samaj gi Ramji Sahanina thogdok asi ngarangi sina ahan banate mamangda bazar manungda bom kaya pokaiduna micham singda khudong thiba kaya nangan kre Manipur sarkar na bazar manungda lairiba nan Manipuri sing yauna micham gi punsi ngakpa ngamdrabanina atai state singda amadi union government ta Hindu Samaj gi market gi pau piragani haiba wafam phongdoki DGP की सी दायित्व होइबनी असिगुमा खबर लाए सी सेक्शन बगी थौरांग आई की राइट्स नी अदु राइट्स की मतुन आई की ड्यूटी सु तगदबनी राइट्स एंड ड्यूटी बोथ दी लेफ्ट एंड राइट हैंड गुमनी कुमा मणिपुर की गवर्नमेंट गमदरगदी एखोय मपान दसु स्टेट खुदी मंग दसु पाव असिगुमा दी थाबम थोए और थारनी एखोयना यिंगदबा दक मिराइ बे वादी लेते राजनी ngaraang mak थोय पोटो security सिंगसिना तयाम कुंग लेरगा मखोय प्रोटेक्शन पीना होनगे है मदुदा मखोय security की मरक्तनी बम पखाय राइस अदुनी याम नकना हेना लेबनी पादनी बा खो कमांडो जवान सी हिसे अद क्रिटिकल सोइबस अदुनी हजरी बको मसिना तापदि अखोय सिगुम डिटरमिन ओइबा फटब मिसिनदि डेयर डेबिल की एक्टोरते मदुदी लेबक थीबनी बा Nakalamromda Home Minister su oriba gakhangam ga paumi kharaga MPCC gi office ta unaba amada mataki wapam sing asi react tawbaga loinana mamang da bom pokai bada piba walhoba senpam sing adu atu matam da pitokani ngarangi
थौदोक अदुदा लेखिदबा सिक्योरिटी पर्सनल अमदी असोकपसिंगदसु मखाताना सरकार की माइकेदगी पीबी याबा मतिंग पीगने हाबो वफम फोंदोकी ISTV पाउगिदमक एन रंजन अमदी नॉरेबम फिलिप्स इम्फाल Ngarang numidang MG Avenue da bom pokhai bada sokhiba miyoi sing amadi handak maibam lokpa ching mamang lekai da thokpa laibak thiba thodok amada soktuna aruba phibam da laikanariba nambol OC Premchan gi phibam ngasi Chief Minister O Ibobi Deputy Chief Minister Gai Khangam amadi Social Welfare Minister AK Mirabai ni yangsin kre Chief Minister gi kongchada da police ki makok thongba official kaya suloina ki ngarang numidang bom pokhai khiba thodok aduga mari lenena Chief Minister na phongdu khibada Miyam marakta bom pokhai handuna amadi micham hatpagi thodok singa se Manipur gi miyam na chin thokna hainaba ki bagi wari ne miyam gi thamoina sugya yaningraba thodok ne Manipur government ki maikei dagi akanba mong da kandem tawi asigumba thodok singa se matungda amukhana thokaningde government ki maikei dagi micham praja sing ngak senaba akanba mong da thabak paikatlabasu miyam na chinba mafamda chatharakhiba attack oibana thingba luna thoi masibu pumthing thingnaba khonabada miyamgi tengbang changi lamdam sigi miyamna nungsi sanana puksel tingna mateng pinarabadi asigumba thodoksin ase ngakthok pangamgani khalli haiki tasengna openly thoga haiba ngamdabai wani praja singati amna condemnable oiba strongest term da masi amna cowardly act ni haina praja singna openly haiba ngamdabai watani aduga koi masian su kra koi understand tawnaba phaina khali koi masian amagama koi marta anasna masina solution namta proposal aduna sumain tawraga innocent praja singa sumaina akitu on ba asiana bi hon se masina koi kema makhan ni solution namta proposal koi masigum basi koi amana thoktana bana government gi side tegi adum roina lairiba security lairiba chinau sum mayam china sinchi thoktana bari yam kanna moisi hodabani adu mayam public crowd mafam danina mi kudingi loina ba check to ba hai bisi so am araiba thamotin ta ba do koi yarim hai masi thoktana bana sarkar kanna moisi monitor to ni si yai kai thon tana ba kanna sarkar di lokot ba yawa measure lokot na ba to MG Avenue gi Durga Lafam da bom pokhai khiba adu sarkar asigi section ba wat pa amadi thausil haitabana thokan bani haina MPP gi President Sobakiran na ngase party sigi office ta pangthokpa pangwi singa unabada phongdukre thodo adu da laikhidraba amadi asopa nangkraba singi damakta MPP na awaba phongdu I haike magna makha taraduna handak Asian Games ta boxer sarita da thogliba thodok adugi matangda sports authorities singi maikei dagi amadi Indian Olympic Association yaungna pafam amata phongdok taba haibasi laibak thibani masi mainland amagi sanaroi da thoklamba tarabadi parliament yaungnaduna khongjang sangsinlamba phawba yai haike parent namdra mai thiole aduna matang sine Manipur sarkar da Bharat sarkar da appeal tawjiningi bidi tati prize ma soidna sembirangani gold medal gina si silver medal gina si the bronze gina si na aduna Bharat sarkar na Manipur sarkar na sarita da gold medal lawrpagi prize do bibi kedabani khabar da adagi lakwa kasar da lakni pa ma kasi khabo ki honorable chief minister ibo bigi loina bigi honorable MLA gi kendra da mapan da lakwa ma electoral roll de yaurme yauham thokwa mayum palwa missing electoral roll de yaude adu class 4 tamba class 6 tamba 8 tamba singje electoral roll de yaum siju corruption makhalamani ai khoigi corruption gi democracy chatpalibak amada corruption gi horphum je kadai danu hardi electoral roll semba vote thadabadune Comrem Chief Welfare Association amasung Comrem Union Manipur na Asian Games da Medicom na gold medal lorpada nungai ba phongdukre amarom da El Sarita da chatakhiba chumdaba thong yaningdaba phongdukli bom bokhai bada lekhidraba police personnel ibotom bagi mafam da sarkar na state ki thakta ikai khumnaba utpagi thoram ama ahan ba Manipur Rifles ki ground na pangthukre thoram adu da Deputy Chief Minister Gai Khangam yauna marilaina ba police ki makok thongba official singna sarukya ki gun salute piduna ikai khumnabot ki Gandhi Avenue gi Durga Lafam da masak khangdaba singna bom pokhai hanbada Manipur Police ki personnel ama sikhiba atai micham kaya aso pannang kiba thodok ase CPI Manipur State Council na yaningdaba phungdukli
State Secretary Dr. M. Naragi Cherol Amana Harau Kumai ki matamda misi mina thokan basi yamna chumde hingsa gi thabogasi kanagumba amatana matungda tawidana ba appeal tawre State asigi capital city manungda thokriba sathiraba thodogasi state sarkarna law and order ngakpa ngamdabagi chawraba khudamni haina CPI na lawi asiba amadi asopan singda sarkar gi maikaidagi pifam thokpa mateng matik sana pinaba taksili amaromda tara suba Asian Games da just singna lautuna duna maithiba nangan kraba Manipuri boxer Laishram Saritana nanglibat ungaitaba amadi awabada CPI na sarugyari hiramasida Kendragi Sports Ministry gi thakta khut thingjinaba dabi tawre Ngarang midang wairang pung mga rom taba matamda Lamsang Police Station gi manung chanba phayeng awang lekay da layba phayeng gram panchayat ki pradhan angom Gojendro gi yumda sakangdaba singna bom lang sinduna pukhayan kre thododu da Gojendro gi apokpi angom thanel soktuna advanced hospital da laikanaki thodok thokum dagi phangba pawgi matungina motorcycle tongduna lakpa mi amana yumda changlaklaga Gojendro laibra haina hangki ma ki apokpina laite harubadagi bom adu sumang da lang sinduna pukhay halambani Thawang adubu yaning daba fongdoktuna lamdamadongi mayra paibi ima ibel sing amade miyamna phayeng ya koibada rally amazat kre kanana bom asi langsin bano haibadu sengdokadabani selgi damak bom pokai hanba yaning de haibana chingba wahi kaya pleka singda iki rally adugi tungda miyamgi oiba mifam amasu phayeng awang lekai da leiba community hall da pangtuki thokiba thodok adubu nupi amana pendaba fongdorakhi Masiyo yaning de matung manaw da tawidana ba ma'am hajari Amaromda Imphal West Block Panchayat ki Secretary Oriba Lairen Kabi Kadangban Gram Panchayat ki Pradhan N Boyna Fongdorakpada Imphal West 1 Block ki Pradhan Singda KCP MC Lamyan Bakhuman gi Kangbuna Selpio Hairakpalei Pradhan Singi Maikaidagi di Miyam gi Damak Thadarakpa Senfam Makoida Pibangamloi Pidaba Yade Hairagadi Imphal West Block Talai Riba Pradhan Kunmari Pham Thadoklagi Haina Fongdorakhi Pokai basi masana masabu hoi ke sipi chingchang la pagini haiba mi man masana message thar ki bele akoi da chaning ba injang chahoro aduga mathang nongan batarana wai muhindro president ni mai tawgani adu makha tar kotana posamungi pradhan mangi da tawgani haiba gi akoi da aki akhang ba ge akoi da man message thar ko kyanum laire adu mara asina mara moraga center amadi state government na khungong chakholo en thadari senpam maji khara khara thadarak bajida hairiba moi lalo basina smaina paisa logani haiba taragadi hairiba paisa singa si moi lobiro akoi leriba Imphal West leriba pradhan kun mari si akoi punna resign tawjarage haiba wafam si akoi asigi mifam masida akoi ki yam chawba akoi kandema makatung tawjani gi masi matang si Comrem Union Manipur na su bom pokai ki ba thodok kana yaning daba fongdokre laining gi oiba thoram pangthoklingai da attack tawba haiba si miyoibagi lichat nate asigumba thodok matungda amukhana tawidana ba appeal tawre Handak sahigi oina kwak tanbagi thoram Utra Sanglen sana konungda oina pangthoknaba sem sare haina Utra Sanglen sana konungna khangalakli haujiga ten brem thanglobjari Lengsin birau Adom anok tang na laygani haibagi awab layroi Hogdok chare Sarma Opticals BT Road Impal na ahanba oina lupa ama pipa frame gi scheme masi lawbiba matamda ishagi mitka chanaba share lens ama laybigadabani aduga frame gi mamalna shupna tabi lupa ama khaktamak oigani khudong chaba si lawbiyo ngasimak lengsin birau Sarma Opticals opposite Johnston School BT Road Impal Ningol Beauty Carnival October tang amadigi taret fawwa pangthok sagadawi ayuk pung mapandagi taramatoi fawwa nungthil pung amadagi mari fawwa free cosmetic surgery consultation gi khudong sabu pijari carnival manungda yawbi hawba ningol singna October tang amadigi November tang kun fawgi manungda treatment tobi hawda 15% discount su phangbigani mangzona appointment lawbi haw akopa maro gi damakta Caesar Cosmetic Center natrungna makhada pijarba mobile number sida contact tobiro
Dependability in style. Lemon Mobiles. Wangkai Ningtempur ki mapala laiba Career Nurture Center da AIPMT 2015, JEE 2015, amadi ISER and ISER Entrance Examination 2015 gi akhanaba weekly model test amasung question answer analysis lagliba October tang manga dagi haujaragani. Akupa marol gi damak Career Nurture Center CNC office amasung 0385244949 da contact obi yargani. Breaking matungna mayam utaram nokchare. Manipur Zoological Garden na chahi kunthra nipan mapung pharak pagi thoram ngasi iroi sembada laiba Zoological Garden da pangthokre. Wildlife Week ka mari leinana Manipur Zoological Garden iroi semba amadi Wildlife Wing Forest Department na sinduna pangthokpa thoram aduda Uripo Kendra gi MLA L Nanda Kumar, Forest ke Principal Chief Conservator PN Prasad, Forest and Environment ki OSD BN Mohanty yauna official kaya na sarugya ki wangang kiba singna phongdok na kibada Ju haibasi ngasidi mahiloisang amaga chap manare India Central Zoo Authority na Manipur Zoological Garden asi sakhang bagaloina na lamdam asida phangliba sa uchek sing yokhat pa madi makhoi bu miyamda uhanba phangnaba honari haiba wafam sing phongdok na ki Principal Chief Conservator Forest PN Prasatna sangai amadi siroi lilina lamdam asibu malemda sak takpada achobu mateng ori masi mangkhibada aikhoigi saktam mangsilakani Wildlife Week ki thoram gamari leina pangthokiba layek pa sangdamnabada lamdam sigi mahusa dagi leraklaba sa uchek sing mahiroi singna yekpa ude masigi maram thidoktuna thabak paikhatpa chummi haiki Hana Guwahati High Court Lairamba Complex the Lairiba State Rail Road Development Agency na sinduna akoi bagi mafam sing seng bagi thabak satakre Chief Engineer Babu Chan yauna official singna sarugya ki Asian Games da medal loklaba Manipur gi sanaroi singbu BJP Manipur Pradesh na thagat performdukni amarom da L Sarita Devi bu semi final da michang mikhai naiba mawong da maiti hankhiba thawong Union Sports Minister Indian Olympic Association amadi Boxing Federation of India da pukatkani Manipur government asu Sarita da gold medal phangba amagi phangpham thokpa mana matum piduna pungning thawat kadabani hari Gandhi Jayanti numit kamari lainana ngasi Narcotic Affairs and Border Police NAF amasung DG Control na Jail Road to laiba akoi bagi mafam sing sengdokpagi thoram pangthokre thoram asida NAF ki SP S Gautam DG Control gi SP Amilal yauna staff kayana sarukyaduna lamtu sengdokhi Board of Secondary Education Manipur gi officer su board ki employees singna Gandhi Jayanti numit kamari lainana lamtu sengbagi thabak jathakre District Administration Thawal na susinduna jati gi lu henba numit thoram Deputy Commissioner KSS Lembana luchingduna DC office Thawal masung atai district office sing da pangthoke District Information Officer Thawal gi officer su DIO CS Noyon na luchingduna lu henba gi wasak lomina ke DC KSS Lembana lu henba gi campaign ase district asida mai pakna ba district level officer sing da khangan kre haiki Thoramasi Byrondan Maxwell Hindi Primary School la supangthoki school gi headmistress Sunita na luchingduna school gi mafam kaya da lamtu sengbagi thabak chathaki Uripo Khoshnam Laikai da laiba Irengbam Thamsa Devi Nursing and Healthcare Research Institute ki Tara Suba Mapo Kumon gamar lainana numit humni chupna satharakpa free medical camp lotion kre Camp manungda tongan ba doctor kaya na miyoi lising anirom laying bagal loinana hidak langthak sing yenthoki Miyam ki khalaga kemasi makata na pangthokani haina hospital asigi managing director na phongdokhi medical superintendent Dr. Nandona miyam na layeng bada kudongsa na bagi damak October 10 dagi health card piba horagani haiki Madrasa singi modern education pinana ba sarkar na hakiba oza sing tolo pida bagi mayokta Bangal Student Organization United Manipur Muslim Women Development Organization Manipur Muslim Welfare Organization amadi All Manipur Muslim Coordinated Committee na hata dalaiba Waqf Board Office Solosin Kre Bangal Student Organization ki President Abdullah Pathana Oza Singi Thatara Nepal gi tolop pidaba haibasi government ki ka henba thongni makhoi gi tolop athuba matamda pithopiu hairi hairiba maram asidagi aikoina ngasi tasengna chapjana kuna semda kaino appointment tibina na bahaina aikoina iba seron pisna khangan ki madu chapjaba respolam phoba pirakte aikoi unana ba susin bide mase namaram ora ngasi aikoi mafam wa khobor asilon sanjabne Song and Drama Division Ministry of Information and Broadcasting na sinduna Swats Bharat Mission Wangkhai da laiba office ta pangthokre Thauramasida BJP Manipur Pradesh ki President TS Chauba Song and Drama Division gi in charge LB Singh na sarugya ki
Jati gi lu nan bagi thoram district administration Churachandpur na sinduna district asigi mafam kaya da pangthokre. District asigi SP Kabib na luchingduna district hospital campus chengdokhi. Ministry of Social Justice na state asigi senior citizens singi damak thadarakpa welfare scheme singi chauraba selfam la na sisinabra haibagi chingnaba leire haina National Alliance for Elders People Livelihood Resource Advocacy and Chronic Diseases of India gi cherol amana phongdokge. Ministry asigi kuntramapal suba standing committee gi report ta Manipur da senior citizens singi dementia day care center lingnabagi damak NGO kuntarukta yamlaba senfam pitake. NGO sing asina yamlaba senfam sing niyom chumna chinakibra haibasida yengsilhaningi hari. ZEO Zone 2 Porompat Office ki sangnenda Zone asigi Zonal Officer gi liching makada DI TS Birena luchingduna Bharat Sinba thungna Prime Minister Narendra Modi gi miyeng makada pangthokliba lu nana lainanaba pangthokliba thoramasi mapung phananaba wasak minakre. Ipa pokpa apokpa ima palem apokpi lup mayai loisang nauna hari hanbagi thoram iril turel gi turel taretna itinpham oiba phaknung saungbung thongkhong kawi khulgi lona ba irel da pangthokre. Hauze amuka na temrep talongjari. Adom na nungsijaba miyoy singbu haksang fana lehenba pambidaba. Health Sec Give Voucher adom gi nungsijaba ichi ichal singda ningol chakau bagi kudol oina tambiyo. Haksang faba haibasina khwaidagi chauraba lan 20% discount da Health Sec Give Voucher asi hangbigani loinana free cosmetic surgery consultation gi kudong sabsu pijan. Offer asi lakliba October gi tang amadagina November gi tang kun phawudangini akupa marol Caesar lifestyle launch natragana makhada picheriba mobile number sing asida khangan lakpa yagani. Makhal kya kya lotion seasoner basu adubu kanaba mata phangde. Soft and pure glycerin layo. Wow, kya soft hoy. Soft and pure glycerin is 100% pure and natural. Thank you, Soft and pure glycerin with advanced non-sticky formula, 100% pure and natural. Adong karigumba awabasing asi mayok na pathoklaba maroi marang yam na yawba chinjak chaba mapanda toina chaba liver akaiba laklaba natraga liver gi mapangda sontharak patarbasu karisu waningai leitre lipsap syrup sizinabiyo adongi awaba pnumak koknabagi pambaini diabetic na naraba anawasnasu sizinaba yaba lipsap capsule su phangbigani lipsap syrup amade lipsap capsule naraga laying bubudi nadringaida cheksil hobane henna phai Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiyu Break matungda mayang mukana taram nokchari. Swats Bharat Abhiyan gi sarukama oina Moirang Kampu Gram Panchayat ki manungda leiriba ward number 8 da lu nana thambagi thoram pangthokre. Ward 8 gi manungda khwaidagi lu nana thabak tawba ward 3 da pradhana manapigani hari. Swats Bharat Mission ki makhada Sports Authority of India North East Regional Center Tagel Part ki sanaroi masung official singna Tagel da leiba sai complex sengdokpagi thabak hokre. Sai NERC in charge monitoring cell A Zadumanina Chayolgi oina lamtu sengdokpagi thabak asi chathagani haike. District Administration Ukhul Nasu District asigi oina mini secretariat ta Swats Bharat campaign DC office ta hogdokre. Tharomasida DC Haris Tikes Modakna luchingduna lu nana lainana bagi wasak lauke. Swats Bharat Abhiyan gi sarukam oina Wangjing Lamding Municipal Council na lamtu sengbagi thoram pangthokre. Thoramasida Wangjing Outpost ki police personnel village level water and sanitation Wangjing Kaithel gi akoibada dukan phamliba singsu sarugya ke. Sangangai Gram Panchayat na mamang thagi kun mga dagi satarakiba Swats Panchayat Sapta ngasilusin kre. Limit tarani gi kem asida
Roma Layman Luchingduna Gram Panchayat Asiki Manungda Club Maira Paibi Amadi School Gi Mairoi Sing Yauna Kanale Jedraba Imungi Inkol Amadi Pukri Sing Sengdoki Amaramda Lamjau Tomba Gram Panchayat Ki Pradhan Guni Shanagi Miyeng Makada Lamdam Adongi Club Maira Paibi Sing Yauna Chatarakiba Swas Panchayat Sapta Lushin Kray Phubala Gram Panchayat Nasu Swas Panchayat Sapta Masung National Sanitation Campaign Phubala Sunu Sipaya Masung Naran Senada Pangtuki Moirang Municipal Council Nasu Sinduna National Sanitation Program Pangtuki PHED Amasung Sedo Anina Sinduna National Sanitation Campaign Bisnupurgi Kiamba Sanglenda Pangtuki Taramasida DC Jason A. Simre Upadaksha A. Brojen SP Bisnupur Herojit District Water and Sanitation Committee Member Secretary O. Mainosu Sarukya K. Miyamna Masagi Mapam Amadi Department Singi Campus Luna na Thamnaba Honorabadi Pazaba Imphal City Ama Ohenbangangani Haina Second MRG Deputy Commandant Sinam Megasandra Fongdukre Wapamasi Gandhi Zenti Gamri Lenana Battalion Asina North AOC Dagi Kuyatong Fauba Lamtu Sengbagi Tabak Chatabada Magna Fongdukibani Lamtu Senkiba Duda Battalion Asigi Makada Leba Unit Kayasu Sarugya K British ki mayokta thongna phana leptuna lanthengna khibagi damak freedom fighter ki mingthol phangkhrabi Rani Gadiliu gi mingda sandal lambi oina satharakpa Kabui Marders Association na yaba ngamloi haina association na sigi president ka komlulu ka maina fongdukre ngasi pauna bazar da pangwi singa unaba mada mahangna makhata na fongdukhibada freedom fighter sigi mingda jelangrong jati gi mioi kharana sandal lambi oina sathare haiba pau phangle Masi association asina yade freedom fighter asigi mingda civil society organization natraga kanagumba lup amatana hausi amadi charity na chingba tawduna sendalambi chathaba yaroi fongdoki freedom fighter asigi mingda Manipur government na mahaki mitam sabaga loinana memorial complex amasu semgat haningi Sahi kudingi oina January gi tang 16 mahaki mapok numita state holiday lauthok haningi haiba wafamsu magna makhata ke Koi Kabui Mother Association na 2005 tagi January 26 tagi Kabui Mother na state level na pangtokan na si adu da sunate ngasi state sarkar na so sakhang bidana ai koi na pamjabadi hai pai gi mapok na sida state holiday si oi biu hai bu wa pham ma si su ya na thamjani Zelengrong community gi marakta Mio Karana Sinda Lambida Satagia Habese Mother Isosina Karakangum Taure Mamita Rapum Taure Madusa Sata Bigino Myanmar gi mandle dalaiba maitai lairik pukai na sinduna miyam gi luchingba hizam irabot ki chahi chamatara nepal suba mapok kumon ningsing thoram minde maitai khunjaw da pangthukre thoram asida library gi president jindu kona haukiba matam gi khongchat tungina ngasi awalai bakta laiba maitai singi marakta kanglei puwari nat ki maramda hena khangningba naina ningbagi wakal nongmagi hengalakle haiki Korea da laiba Indian in Korea na Laishram Sarita da IIK National Pride Award piduna ikai khumna kre mahakna thongna phana phajaba performance pikibagi damak US dollar $1,400 yawba award asi khusina khibani Imphal West District Police Commando na ABC Godown da bomb pokai hanbada chenaba pripak progi mi ama fare hare Police Department ki PRO gi cherol amana fagalaba mi adudi maikam sanjoy chei kuntramapal apokpa syam segmaijin awang laikai hangul dagini hare Amarom da Imphal East District Police Commando na KCP gi mi amasu porompat crossing dagi fare faraba mi adudi sapam risikanta chei kuntramari apokpa laikhidraba sanatombi singjamai sapam laikai dagini hare Sonapur Gram Panchayat na sinduna mamang thagi kun manga dagi satarakiba Swas Panchayat Sapta ngasilusin kre Gram Panchayat asigi manungda pangthokiba aru ahen tanabada makok matang taraba singda manamathum yenthokhi Posangbam Gram Panchayat ki oina Swas Bharat Mission gi lu nan ba sangdamnabada makok matang taraba singda su manamathum sing yenthokre Tharamasida District Water and Sanitation Committee gi Member Secretary L Brojendro su sarugya ke Scheduled Caste Mahiroi Singi Scholarship ki Senfam Pitho Haina Sangsilakiba Kongjang Handokle Haina Kaksin Subdivision Scheduled Caste Student Union ki Convener M Pravina Fongdukre
ngasi representative of Lois ki auditorium da pangthokpa pau gi mifam amada mahakna makha taraduna ngarang mairoi singna general strike chatharingai manungda MOBC gi parliamentary secretary MD Amin Sahana wari sanasi haina hairakpadagi wari sanaduna tha sigi kun phawbada soidanamak phangangani haina thajaba pirakpadagi khongjang asi matam kharagi oina handukpani karigumba government na thajaba piriba matam asi phawbada mairoi singi scholarship ki senfam pitoktrabadi hena kanba khongjang changsingani haidi Manipur gi boxer Sarita amasung Devendro gi sanakhiba boxing da judges singna pikhiba decision yaningdaba phongdoktuna ABBP member singna judge singi asaba mitam kaksing da mai thaduna yaningdaba phongdokre Kaksing Municipality Council na su jati gi lunan bagi thoram pangtokre chairperson Subadani na luchingduna lunana thamnana ba wasak lokhe Thasigi manga dagi Cameroon gi konung Yaounde da pangthokadaba Commonwealth Parliamentary Association gi humpurak suba miphamda saruk yaruna ba Manipur Legislative Assembly gi Speaker T.S. Lokeshwar ngasi imphal thadokre conference yaraba matung speaker na France Spain Australia amasung German da su koirakani hari Thasigi tara-tareta pangthokadoriba Hianglam Kendra gi by election asigi manguinana Kaksing Excise Station amasung Sugnu Excise Station anina Kendra sigi tongan-tongan ba mafam singdagi yamlaba mayai kaba ni sasing pagatuna may thaduna mangan kre driver si makata na Mikhal Loidriba phawba sathakigani haina Kaksing Excise Station gi OCB ki singhana phongdokli Laitangol Maru Kubam Poramland Thauda Loop North East Region na Sinduna Kasar Labokta Ibudau Irabot ki Chamatara Nepalak Suba Mapok Kumon Thoram Pangthokre Hari Hauji Sanabagi Pau Ngasi Sanabagi Pau da football Kumukcham Joy Kisana sponsor tagduna Imphal gi mapal kangjebung da chathariba mapan suba state league ki taret suba round gi ngasi sanakibada Neroka sangak phamamade Manipur Police Sports Club mai pakre All Manipur Football Association sinduna Manipur gi masak nairaba team tarani thoina saruk yaduna chathariba league asigi ngasi sanakiba match da Neroka sangak phamna FC Khanglaibu goal ahum sinoda maithiba piduna league asida point 10 phangduna ahum suba position da laikre Neroka sangakphamgi mai pakpagi goal sing adu KS Sanjoy S Chatrapati amadi KS Satish na chanki chathariba league asigi atopa match amada Manipur Police Sports Club na Jomi Football Club Churajanpur bu goal ani amada maithiba pikhi Manipur Police Sports Club ki mai pakpagi goal adu K Benjamin amadi KSIS Kantana ahan bahaf ki tara suba amadi kunmanga suba minute chanki Zomi Football Club ki amata ngairaba goal adu Jil Mulkho Syamna ahan bahaf ki tara taruk suba minute chankhibani hayeng tare suba round gi aroiba league ki ahan match ta USA Khurai amadi M Khabamga sanagani ani suba match ta Drukpu Nambol amadi Nako Nambol Mapalga sanagani South Korea gi incheon da chathariba tara lak suba Asian Games ki ngase sanaki ba nupagi hockey final da Pakistan bu penalty da maithiba piduna Indiana gold medal lawre Amarom da nupi gi 400 by 4 meter relay race da India gi team na gold medal lawre game asida Indiana ngasi fawbada punna gold mapal silver mapal bronze kuntra taret punna medal yankhai mari fangduna mapan suba position da leiri India ki boxer El Saritana semi-final match da watok oiningai oiba mawongda maichi hankibagi matangda akupa report Union Sports Minister Sarvanandana Indian Olympic Association dagi pikhalakna bakhangan kre report asigi matung ina makha taba khongthang lakhot kani hari Donor Minister BK Singhana su issue asi chapchana lakhot kani hari Awum suba M Iboyaima amade Puinabati Memorial League kang knockout Kendra wise kang tournament ta kasamthong Kendra final chankre Resident Kang Association Sinduna Sagolban Nepra Menjor Kang Sangda Kang Kutarama Thoina Saruk Yaduna Sathariba Awum Suba M Iboyaima Amade Puinabati Memorial League Kam Knockout Kendra Wise Kang Tournament Ki Ngasasan Kiba Ahanba Semi Final da Kaisamthong Kendra na Khundra Kong Kendra bu Panjal Tara Tarukta Maithiba Piduna Final Chankibani Hayangani Suba Semi Final da Singjamai Kendra Kangkut Amadi Thangweban Kendra Kangkut ka sanagani
Chess Club New Tumuthongna Sinduna Club asida chess sanaro yankanipa na saruk yaduna chathariba ani suba state level open chess tournament ki ngase sanakibada L Lal Gopal RK Apollo Sana KF Sanjoy L Bankim A Sakritombi S Premjit S Bupendranath TS Gobind Luang O Ningthem A Folen L Atenbi Y Sankar PS Gopeshor Mai Paktuna mathangi round changkre Kunmathoi Subai L Sangita Devi Memorial First Division Football League ki ngasi sanakibada SKYC Sekmai amadi Sagolban United Mai Pakre Imphal West District Football Association na sinduna mamang thagi tang tara hundoi dagi team tara mathoi na saruk yaduna satariba Kunmathoi Subai L Sangita Devi Memorial First Division Football League Tournament ki ngasi sanakiba ahanba match ta SKYC Sekmai na KKYDA awang jiribu goal ani sinoda mai tipa pikre SKYC Sekmai gi goal ani adu NG Bisorjit na janke ani suba match ki sanakibada Sagolban United na ISNSC Haure bibu goal tara maris noda maitipa piki Sagolban United ki goal sing adu KS Somananda amadi Laljangmai Kamaina goal mga janke Somarendro Dhiren amadi Bikas na goal amam janke atopa goal aduna ISNSC Haure bigi TS Andrina own goal oina sanke Chathariba League asigi lemhoriba match sing hayengdagi YWC ground malom da chatharagani ahanba match oina thau thamuban amadi YAC ya school ga sanaragani ani suba match ta YW malom amadi wafa wangoi ga sanaragani Turning Development Club Mayang Langjing na sinduna club asigi football ground da football development coaching camp Mayang Langjing Jila Parisat member K Sunitana Tharumapu oiduna pangthukre K masiga mari leinana club asigi sanaroi sing amade lamdamadongi praja singna club asigi ground gi akoibada u chara thaki Imphal East District Football Association na sinduna khongmangi SWC ground da team tarani thoina saruk yaduna chathariba nahakpam apabi Memorial Junior Football League ki ngasi sanakiba match da NYTSC okram chutekna sedok gongbabu goal mari amada maithiba pikre ayeng ahanba match da lupha lemba khul amadi YUBA Khergaw ga sanaragani anisba match da FUC Uyumpok amadi YWC Ningomthong ga sanagani Odisha ki Bhubaneswar da thasgi tangtara maridagi taramapal fawpa pangthokadoriba ahanba All India Invitation Women Football Tournament ta sarukyagadaba Manipur team gi nupi sanaroi taranipal khankre All Manipur Football Association na sinduna Kumalampa ki Artificial Turf Ground da taranipal suba sub junior boys inter district football tournament pangthoklagani Tharamsida All Manipur Football Association gi acting president K Barunina athoiba mithunglan oigani hari Thasgi tang manga dagi nipan fawba WSWC Club Wabgai Ground da Nifumatoi Suba Manipur State Level Boys and Girls Junior Kabaddi Championship pangthoklagani sarugyagadaba club unit organization singna club asigi office dagi akupa marol khangnaba yagani hari Sports Committee Arabti na sinduna Arabti Kangjebung da chathariba Mari Suba Kairau Kendra Unit Football Tournament ki ngasi sanakiba tongan ba matching da AMLYC Arabti na CSR Chanam Sandrokpo goal anisno da AFC Kyamgai Mayalekai na Ada Arabti bu goal amasino da maitiba pikre Tournament asigi atopa match amada Ariba Kuman Kwakpa Arabti amadi AKL Kyamgai goal amamam chanaduna draw chatkre hayeng ahanba match ta BSU Kairau amadi PRNC Poirau Tongbaga sanagani anisba match ta YWA Urup amadi AYSDC Arabti ga sanagani Hojik ngasi nongmugi ayeng sagi pauda ICAR lamphel patagi phangba paugi matungina ngasi khwaidagi saba degree Celsius kuntra dasmik mari khwaidagi ingbana degree Celsius 19 mari nungsita yawba ising manil chang ayukta chada marfudrama thoi nungthildana chada yangkhaini thoi nongjugi chang nil hojari badamaroi ba mukhana Manipur Sarkar na sinduna jati gi thakta lunan bagi thoram pangthokre Bom pokai handuna misi mina thoka libasi khwaidagi pangdaba amadi terrorism gi thawongi haina deputy CM na fongdukre amadi sing amadi tamda bom mathang pokai duna misi mina thoka liba thawong asi law and order gi phibam phagatpagi khudam natte haina BJP gi president chawbuna fongdukre ngasi goina ISTV na pizaba paw mata solution jare miang tabiri basingbu amuka hana khurumjare